हौजिक मणिपुरदा नौहोंगना अमुक्का हन्ना उरकलिबा तंगदु लेतादबा फिबम असिदा सेंटरना खुद थिंजिंदुना अथुबा मतमदा वारुइशन अमा पुरकनबा सिनबियु हाइबा वाफम तक्सिलदुना कांग्रेस लेजिस्लेचर पार्टी के लुचिंगबा एमएलए ओक्रम इबोविना लुचिंगबा कांग्रेस के लेजिस्लेचर सिंगना मणिपुर के गवर्नर लक्ष्मण प्रसाद आचार्य गा उनख्रे ngasi numidag Guwahati da leiba Rajbhavan da Congress ki mihut kangbu haibadi Congress ki president su oiriba MLA Singh Kaisam Megachandra MLA K Ranjit TS Lokeswar MLA Okram Surjakumar Yauna MLA Mangana Imphal ki Rajbhavan da Governor leitabadagi Guwahati tamna kudakta chatuna Assam ki su Governor oina thabuk puriba Governor Lakshman Prasad Acharya ga unakivani Congress legislature sing adugi maikei dagi maru oina hojik jirbam dagi pikliba angang uhum yauna imung amagi mioi taruk puna thiba khangdana leiriba asigi matangda athuba matamda makoi bu tek ta kaidana thaduk halaknaba governor gi maikei dagi athuba matamda thabuk paikhat piu loinana center na hiram asigi matangda khut thingjan biu haina wafam sing yauba memorandum amasu governor gi mafamda kusinaki ngasigi Unava dugi matangda hojik Guwahati da leiriba Manipur Pradesh Congress Committee ki President Kaisam Megachandra ga ISCOM News ke executive editor Noren Ningombam ga telephone ke khudang da wari sanabgi pogdamama taminasi han mamata sar butaram nokchari ISCOM gi makai tigi maruina sar akoi Congress legislature party ki mihut kambu singna ngasi Manipur gi governor oina ju thopuri ba hoje hojina Assamgi Governor oina ju thopubiriba Lakshman Prasad Acharya huji Guwahati da leiba Rajbhavan da chatuna unagre aba pau punjare aduda Manipur Pradesh Congress ki maikei dagi haija batai huji Congress legislature party manga mag yaubiraga leader luching baju yaga chapiba ngasigi governor Manipur governor unabi basida kari wafam no taksin bilite koi honorable governor da Manipur gi koi gi former chief minister o Ibo Singh Deputy CLP leader adaya Samak leire itau TS Lokeswar Surjakumar Okram honorable MLA akoi punna taraga honorable governor the memorandum mumba pichale aduga akoi yam elaborately akoi discussion tawi aduga shanti poragna ba adagi akoi appeal tawi discussion tawi center government na serious hoina ba Honorable Governor na kanna masi seriously masi khanabiyu haidana aduga hojik anawa development haibetare akoi ki recent akoi ki violence asiga mari leina jiri bamdagi horaga mathang tholaiba mayam sigi akoi ki mi mayam abasiba adagi nupi sing siba angang sing bisik tauba nupi mangkiba adagi yum kai mai chakpa adagi khul pulap tumna mai thana bagi balai riba development si masi yamna serious hoy adagi khoina tha taraga nipan mapung phar basida sida ahong balaitana irang sum thoklak basida honorable governor na masi yamna seriously lawbiyu aduga masi sarkar gi akanba administration amasung honorable prime minister जो उनरबगी तंजा फंगबसु यामना पिबिरगदी यामना फरे अदुगा मसी यामना सीरियसली मसी खनबिरगा यामना अथुबो मतमदा मी मांगखिबा मी सिबा युमकै चाइबा मयाम अदगी तौरिबा मयाम सिंगसे अथुबो मतमदा सॉल्यूशन तवियो मसी कोर्टिंग जनबियो इंटरवेन तवियो हाइदना ऑनरेबल गवर्नर दा कोइना मेमोरेंडम से पिछल थागचरी ISCOM News ता मतम खरा काइथोपितुना हारिबा पाउदम सिंग असि पीबी गिदाउता मणिपुर प्रदेश कांग्रेस कमिटी की प्रेसिडेंट कैसाम मेघचंद्र बु ISCOM News की माइकेदी अमुका जो हन थागचब फोंदोकचरी